ꯑꯩꯈꯣꯏ COVID-19ꯒꯤ ꯂꯣꯛꯗꯥꯎꯟ ꯀꯩ ꯇꯧꯕꯁꯤꯗꯀꯣ ꯑꯩꯈꯣꯏ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯈꯛ ꯉꯁꯤ ꯎꯅꯖꯒꯦ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯁꯤꯒꯤ ꯃꯃꯤꯡ ꯑꯦꯡꯒ꯭ꯔꯤ ꯕꯣꯏ ꯀꯧꯏ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗ ꯎꯅꯖꯒꯦꯀꯣ ꯃꯌꯥꯝ ꯁꯣꯝꯁꯦ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯅꯤꯀꯣ I am a auto driver. ꯑꯣ ꯁꯣꯝꯁꯦ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯃꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯀꯔꯐ꯭ꯌꯨ ꯂꯣꯛꯗꯥꯎꯟ ꯂꯩꯕꯁꯤꯗ ꯀꯣꯔꯣꯅꯥ ꯂꯩꯕꯁꯤꯗ ꯀꯩ ꯐꯥꯎꯕꯤꯔꯤꯒꯦ ꯀꯩ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯋꯥ ꯑꯅꯥ ꯈꯔ ꯍꯥꯏꯕꯤꯌꯨ Bandu thingye chaktu pire. Chakang chare. Khaida hawbur thongde. ꯑꯍꯥꯎꯕ ꯊꯣꯡꯗ꯭ꯔꯦꯕ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯑꯗꯨꯅ ꯑꯣꯇꯣ ꯆꯦꯟꯕ ꯌꯥꯗꯕꯁꯤ ꯀꯃꯥꯏꯅ ꯇꯧꯏ Bandu thingye dodra. ꯑꯣ ꯂꯣꯏ ꯊꯤꯡꯉꯦꯕ ꯀꯔꯐ꯭ꯌꯨꯁꯤꯀꯣ ꯑꯗꯣ ꯑꯣꯇꯣ ꯆꯦꯟꯕ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯀꯩꯗꯧꯔꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ Sange. ꯑꯗꯨꯗꯤ ꯀꯣꯔꯣꯅꯥꯁꯦ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯑꯣꯇꯣ ꯊꯧꯕꯗꯤ Konadi ꯌꯥꯔꯣꯏ yafste. ꯌꯥꯝ ꯁꯤꯠꯇꯤꯌꯦ ꯃꯦꯈꯥꯏꯒ꯭ꯔꯥ Mikhange. ꯑꯗꯨ ꯄꯩꯁꯥꯗꯤ ꯄꯥꯏꯁꯜꯂꯛꯇ꯭ꯔꯕꯅꯤꯅ ꯑꯣꯇꯣꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯊꯧꯈꯤꯗ꯭ꯔꯣ ꯌꯣꯟꯊꯣꯛꯈꯤꯗ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯅꯤ Paide pasa paide. Chichen pitre. Chare. Kachu chadre. ꯑꯍꯥꯎꯕ ꯆꯥꯗ꯭ꯔꯦꯕ Au ba chadre. ꯑꯗꯨꯗꯤ ꯑꯣꯇꯣꯁꯦ ꯁꯨꯝ ꯀꯣꯜꯂꯒ ꯂꯩꯔꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯣꯇꯣ ꯊꯧꯗ꯭ꯔꯕꯅꯤꯅ ꯀꯩꯗꯧꯔ ꯂꯩꯒꯦ Kudadi yondani. ꯑꯣꯇꯣꯁꯦ ꯌꯣꯡꯒꯅꯤꯌꯦ ꯑꯗꯨ ꯀꯅꯥ ꯂꯩꯕꯤꯅꯤ ꯍꯧꯖꯤꯛꯄꯨ ꯑꯣꯇꯣ ꯊꯧ ꯌꯥꯗꯕꯅꯤꯅ ꯑꯣꯇꯣ ꯂꯩꯕꯤꯒꯗ꯭ꯔꯣ ꯃꯤꯅ ꯁꯤꯠꯇꯧ ꯃꯥꯟꯗꯦꯗ ꯁꯤꯠꯀꯗ꯭ꯔꯣ Shitloi. ꯑꯗꯨꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯗ꯭ꯔꯣ ꯀꯣꯔꯣꯅꯥꯁꯦ Sange. ꯀꯩꯝ ꯄꯤꯕꯤꯗ꯭ꯔꯦ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯒꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ what do you want to talk about corona ꯏꯪꯂꯤꯁꯇ ꯍꯥꯏꯕꯤꯔꯛꯎꯅꯦ about corona Corona go. Corona fire. And the next what type of Livingstein is for auto driver living styles कमाई तो ये हाबी रोइंग मिस्टर I am boy. I am corona. नंग में ना कोरोना उठो गया बना था सब हाबी जे auto थोड़े आदर मिलो auto driver जे कोरोना उठो गए सिने बा I am corona है क्या ना था अजो जे auto जे उठो गया है auto जे थोड़ बुझा दे है यहाँ वहाँ है सोंगी इचाई सुले ब्रो Lay. अरे कमाई तो रोही गंगनी इचाई सुले हाउ बम चारा मरोए चेंग दंग पिज़्ज़ा क्या पिज़्ज़ा है सोंगी इचाई तो अंतर उन्हें जगह याद रहा Yeah. English star रोए बोले ना क्वेश्चन तो हंग जगह को what is your name My name is Tumthinganda. oh angry boy को वेदाई ने सोंगी इंगे angry boy अंजु को ब्रो सोंगे okay अदो auto driver मोई ना उजिक कोरोना के मतलब कहीं हानि है और रोए बोले Corona de. Mio mai dale. Corona de masupadu. Masu itra, pasadu pasatan tingge, pasadu si yo thukra. Adu di. Ay oh I'm sorry कोई angry boy जी I'm sorry को अस तो ओए तो देख दे रहे मैं मतलब ना मैं मसानु पादो मतलब नजर होगी क्या हम ये भी ऑटो ड्राइवर की फिल्म जब जी कोरोना ले ना मतलब इना ऑटो ड्राइवर जी ने हिंगी पर लाइफस्टाइल जी पूरा का नॉर्म ओए रे I'm sorry ये मैं सिनी को मैं को अभी मसानु पागा मुन्ना जी को मैं thank you